ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯑꯁꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ ꯅꯨꯄꯤ ꯂꯥꯟ ꯑꯁꯤ ꯑꯅꯤꯔꯛ ꯊꯣꯛꯈꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ 1904ꯗ ꯑꯃ 1939ꯗ ꯑꯃ ꯑꯅꯤ ꯊꯣꯛꯈꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯌꯥꯗ ꯆꯪꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi nupi singbu singthana biduna nupi singbu thangna hapiduna nupi singkida oiba adugumba thangna lijen adubu khangbiduna state thakda pangthokhre nupi langi thoram asigi function asigi athobe mithunglen oibiriba chief guest ki phampham langde phambiriba nupi singbu awang bathakta thangat piriba Manipur gi chingta manimakta masibu sakhangba loinena masibu ikai khumnaba utpawena Manipur sarkarna ngasi ge sungma nupi lal thoram siga mari leinana khoi ima singi damakta Manipur gi nupi singi damakta khoi akhannaba Haurang ani kalau kecai, maduni masih mamangi, nupi lal gi function dasu koi pangthokhre ba, madudagi koi hainer ragalai kraba, adung ma posak ni, madudi ihan han bada, masih nupi lal na khangna rebga lai di baik koi koi nauji mayam nala salaga lai kaluri ba pamsigi mamang lambi. Idai ban chute koi governor mamang lagi na purai rumah khunang khong khabu yu lalai riba highway ki sir ko si koi sarkar na mun na khana ro matung da mamang da pi ki bai ma sing da koi na pi ki ba thajaba commitment du ki matung ina ngasi dagi hai riba lambi ase nupi lal road haina khangna rani haina Kena ngasi sida, kena skim ama kak nupi singi da makta khana na, kena launch tau jaga dori, hybrid skim si kari no haipa kana sahi nimpu gi mathakta lega da ba, sahi nimpu di suraba, aduga nimpu gi mathakta, aduga makhalla mata gi mangonda senthok leita ba, hybrid nupi si sahi nimpu gi mathak oiga da bani aduga Senthok amata leitriba pencil phangdaba adagi kariguma makhalam dagi scheme phangdaba adagi dukan bazar phamagusu bazar do magi pofam leijadabi tangaga phambi adugumba awaba maya dugi khallakanda government sina aduguma sahi nimpugi mathakta leiraba aduga topa scheme na cover tokdaba isesing isensin imasing do sahi imada lupa lising taruk phangzaba yaba thada lupa changa gi pigada dugumba scheme ama scheme sigi maming si koina chief ministers ima nong thang leima yai pha tengbang ai dana mase koi khudak tagi launch to ba hore ani masai na ma khukde ai khoi mangai de ai na tawri ni khoi su adugi ni ana tawra kana pang tau bu su koi tawgum si maduna akhoi de yam sauna khaiba lakani aduna yengnaba masak khangsi marup masak khangsi akhoi kuki pungna mai khoi yengnaba nate maitai pungna mai khoi yengnaba nate naga pungna mai akhoi de laibak ki against the phattaba tawrup khara tak thaktu gi wani pungna mak praja misam mayam pungna mai khoi ne loina lana lawbu de nate
ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯐꯠꯇꯕ ꯈꯔ ꯈꯛꯇꯨꯒꯤ ꯋꯥꯅꯤ ꯍꯥꯏꯖꯔꯤꯕ ꯃꯗꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯁꯦꯟꯁꯤꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯨꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤꯃ ꯈꯛꯇꯪꯗꯤ ꯖꯒꯥ ꯖꯒꯥꯒꯤ ꯈꯨꯟ ꯈꯨꯟ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯄ꯭ꯂꯤꯖ ꯍꯧꯈꯤꯕ ꯍꯧꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯏꯅ ꯀꯅꯥꯒꯨꯝꯕ ꯗ꯭ꯔꯒ ꯑꯃ ꯐꯥꯔꯁꯨ ꯅꯁꯥꯅ ꯋꯥꯔꯛꯄꯤꯒꯅꯨ ꯐꯨꯕꯤꯒꯅꯣꯕ ꯀꯥꯡꯂꯨꯞꯀꯤ ꯆꯠꯈꯤꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯒꯤ ꯆꯠꯈꯤꯅꯦꯕ ꯗ꯭ꯔꯒ ꯐꯥꯔꯦꯅ ꯈꯜꯂꯁꯨ ꯍꯨꯔꯥꯟꯕ ꯐꯥꯔꯦꯅ ꯈꯜꯂꯁꯨ ꯅꯣꯡꯃꯩ ꯌꯥꯎꯅ ꯐꯥꯔꯦꯅ ꯈꯜꯂꯁꯨ ꯑꯃ ꯌꯥꯎꯅ ꯐꯥꯔꯦ ꯈꯜꯂꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤ ꯑꯦꯂꯤꯒꯦꯁꯟꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯁꯤꯗ ꯅꯨꯄꯤ ꯂꯥꯜ ꯗ꯭ꯔꯃꯥ ꯁ꯭ꯇꯦꯖ ꯄ꯭ꯂꯦ